Hello chị Nông em, ngasiꯗꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕꯅꯦ ꯄꯨ ꯂꯥꯛꯏꯁꯦ ꯑꯣꯛ ꯃꯀꯣꯛꯅꯦ ꯄꯨꯔꯥ ꯃꯄꯨꯝꯗ ꯄꯨ ꯂꯥꯛꯑꯕꯅꯤ ꯀꯛꯇꯕꯤꯗ ꯄꯨꯔꯥ ꯃꯄꯨꯝ ꯇꯧꯔ ꯊꯣꯡꯉꯕꯅꯦ ꯑꯗꯨꯗꯒꯤ ꯃꯍꯤ ꯂꯩꯔꯦ ꯁꯤꯗ ꯑꯗꯩ ꯊꯕꯤ ꯑꯗꯩ ꯀꯣꯠꯅꯕ ꯂꯩꯔꯦ ꯁꯤꯗ ꯃꯔꯩꯁꯨ ꯁꯤꯗ ꯂꯩꯔꯦ ꯄꯨꯔꯥ ꯁꯤꯗꯤ ꯑꯩꯅ ꯈꯨꯠ ꯑꯅꯤ ꯆꯪꯉꯒ ꯆꯥꯔꯒꯦ ꯁꯤꯅꯤ ꯉꯁꯤ ꯈꯜꯂꯤꯁꯦ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯦꯜꯍꯜꯂꯒꯦ ꯁꯤꯅꯤ ꯃꯀꯣꯛꯁꯤꯗ ꯑꯩ ꯄꯨ ꯂꯥꯛꯑꯕꯅꯤ ꯑꯩꯅ ꯑꯗꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯁꯤꯀꯣ ꯉꯁꯤꯗꯤ ꯄꯨꯔꯥ ꯅꯩꯔꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦꯍꯦ ꯁꯤꯗꯤ ꯃꯅꯥꯅꯦ hảo 파이덕 수많은 꼴을 싸는데
ꯆꯦꯈꯥꯏꯔꯤꯁꯤꯗꯤ baru baru masai gup ke kaca kalau tuh masih jauh sih.
ꯈꯔ ꯌꯥꯕ ꯃꯥꯜꯂꯦ ꯀꯩ ꯕ꯭ꯔꯦꯟꯁꯦ ꯈꯔ ꯂꯧꯊꯣꯛꯀꯦ ꯀꯩꯅꯣ ꯐꯨꯠꯂꯕꯅꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯃꯆꯨ ꯃꯆꯨ ꯇꯥꯔꯦ ꯐꯨꯠꯄ ꯀꯨꯏꯅ ꯐꯨꯠꯄꯗꯣ ꯑꯗꯨꯒꯤ ꯍꯧꯗꯧ ꯃꯥꯜꯂꯤꯀꯣ ꯃꯅꯥꯇꯣꯟ ꯇꯟ ꯍꯦꯛ ꯂꯥꯎꯔꯒ ꯑꯁ ꯀꯣꯟꯅ ꯆꯥꯒꯦ ꯋꯥꯏꯍꯦ ꯉꯝꯒꯗ꯭ꯔꯥ ꯈꯟꯕꯅꯦ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯁꯥꯏꯒꯤ ꯄꯥꯔꯠꯁꯤꯒ ꯁꯥꯏꯒꯤ ꯄꯥꯔꯠꯁꯤꯒ ꯃꯥꯟꯅꯗꯕꯤꯅꯦꯕ ꯁꯥꯏꯁꯤꯅ ꯑꯃꯨꯛ ꯊꯥꯔꯒ ꯍꯥꯏꯁꯤꯅ ꯄꯥꯔꯞ ꯆꯠꯂꯦꯕ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯑꯃ ꯆꯥꯍꯧꯗ꯭ꯔꯦ ꯃꯔꯩꯁꯦ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯃꯅꯥ ꯆꯥꯂꯨꯔꯒ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯁꯤꯁꯦ ꯆꯥꯒꯦ ꯈꯟꯕ ꯈꯤꯇꯪ ꯀꯣꯟꯊꯔꯒ ꯑꯗꯨ ꯁꯤ ꯍꯥꯟꯅ ꯆꯥꯔꯝꯃꯁꯨ ꯐꯩꯌꯦꯅ ꯈꯜꯂꯦ ꯑꯗꯨ ꯆꯥꯁꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯄꯨꯛꯁꯦ ꯂꯦꯛꯊꯣꯛꯄꯅ ꯍꯦꯟꯖꯜꯂꯛꯑꯦꯕ ꯃꯗꯨ ꯑꯩꯅ ꯈꯜꯂꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯩ ꯆꯥꯈꯤꯗꯤ ꯈꯜꯂꯤ ꯆꯥꯈꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯑꯃ ꯆꯥꯕ ꯍꯧꯗꯕꯁꯦ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯔꯩꯁꯦ ꯑꯩ ꯐꯖꯅ ꯆꯤꯛꯀꯦꯗꯤ ꯈꯟꯖꯕꯅꯦ ꯑꯗꯣ ꯍꯥꯟꯅ ꯆꯥꯔꯒ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯈꯟꯕꯅꯦꯕ ꯑꯗꯨ ꯂꯦꯛꯊꯣꯛꯄꯅ ꯍꯦꯟꯃꯟꯗꯅ ꯑꯩ ꯉꯝꯗ꯭ꯔꯦ ꯊꯥꯕꯗꯣ ꯃꯥꯟꯅꯗ꯭ꯔꯦ ꯁꯤꯒ ꯁꯥꯏꯅ ꯊꯥꯔꯦꯕ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯈꯥꯒꯤ ꯄꯥꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯝꯒꯗ꯭ꯔꯥꯅ ꯈꯟꯕꯅꯦꯕ ꯑꯗꯣ ꯃꯥꯟꯅꯔꯝꯗ꯭ꯔꯦ ꯁꯤꯅ ꯐꯖꯅ ꯊꯥ ꯂꯩꯔꯝꯃꯦ ꯑꯩꯅ ꯁꯤ ꯈꯤꯇꯪ ꯇꯪꯈꯥꯏ ꯆꯠꯂꯒ ꯁꯤ ꯆꯥꯒꯦ ꯈꯟꯕꯅꯦ ꯑꯗꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯐꯖꯅ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯥꯒꯅꯤ ꯆꯥꯁꯨ ꯆꯥꯔꯛꯈꯤꯅꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯆꯥꯍꯧꯗꯕꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ